LEIBAK ASIDA electric ki maingal PHANGDRIBA YUMTHONG KHUDINGMAKTA MEINGALHANNABAGI PANDAMDA HOUDOKKHIBA DEEN DAYAL Gram JYOTI Yojana DDGJY AMASUNG Pradhan Mantri Sahaj Bijli Har Ghar Yojana gi Makhada Manipur gi Oina KUMJA lisingani kunithoi lisingani kulumdoida Lupa Crore marifutara taruk Kaithokkhre haire hiram asigi matangda agency na thadorakpa paw amana hai LEIBAK ASIDA electric ki mai PHANGDRIBA khulsingda mai phanghanaba amade sub transmission amasung distribution ki network asi mapangal kankhathanaba DDGJY gi makhada akhanaba thabak lokhatle hariba scheme asi ki makhada hojik fawbugi oina LEIBAK asi gi khul lising 19 ga chahum humphudra marida electric ki mai phangankhre aduga khul lising ani chatret humdoidana renewable resources ki khuthangda mai phanganba ngamle Amaromda LEIBAK ASIDA leiriba yumthong khudingmak electric phanganabagi pandamda Pradhan Mantri Sahaj Bijli Har Ghar Yojana Saubhagya gi makhada thabak paikhatle scheme asigi makhada yumthong crore ani lakh marifu taruk romda electric connection piba ngamkhre scheme asigi makhada LEIBAK ASIDA leiriba state singi yumthong khudingmak electric connection pinaba mari leinaba government singda khangankhre makhoi gi electric ki tariff te State Electricity Regulatory Commission na lepkani hariba scheme ani asigi makhada tongan ba sanfang kaya state singda thadaduna yumthong khudingmak electric connection pinaba honare kumja lisingani kunmathoi da Manipur gi oina Lupa Crore humpunithoi kumja lisingani kunmathoi lisingani kunithoi dana Lupa Crore kunthra mari amadi kumja lisingani kunithoi lisingani kolumdoi gi oina Lupa Crore marifutara taruk Kaithokkhre haire